Ngasi ing kumja lising ani kun mga January gi tara mga yumsagaysa numitni. Numit asida ayhakna thamjagadoriba si Maitegi punsirolda wa haibadi bamboo haiba wareng ama pathokjabani. Hairiba wareng asi thagi chefong sanathongi 2008 August thagi khutfongda Oja Mutua Bahadurna ibidana Maitegi punsirolda wa haiba atenba akogi wareng lamai ahum khakki wareng amada yumpham oiraga achauba project ama oina Maitegi na akoigi Manipurgi tampaklam amadi akoibagi chingda phangiba wa makhalsing asi Maitai ahal lamansingna matau karamna akoigi chatnabi natki paringa mari leinana karam na sijinnarapage haibagi thijinbagi achauba project ama nharol kharana tawbada aingonda thajaba thambidana madugi project tugi damakta akoigi write up singsi thijin khochinbagi tabakse aingonda sinabibani madu tauringai manung haugiba chahi ahumlongi mamangda Manipuri Sahitya Parishad Assamgi Kamrup District Committee Guwahati da headquarter oibibana makoigi chahi khuding chahi gi oina phongba kuranganayani kauba koigi chefong da hapnanaba aingonda su wareng amakha ijarau haina takpirakhibadagi ayakna matam madudadi hujiki hairiba wagi bambugi matang sidaisa yam kupna akanba research ki thabak thijinjabagi thabak ama chatharingai matang oidana aina anova article di iba kano khudong charoidore ado yam asangba kano aigi wareng wagi maramda thijinjaba ama lei madugi dagi khara lauthoga thaja rake happa yabri yengbiyo thajagibani adu akoigi hairiba Manipuri Sahitya Parishad Assamgi Kamrup District Committee Guwahati na chahigi oina phongba kuranganayini hairiba chefonggi volume anisuba December 2023 si phongba saista ayhangna thajagiba warengsi makoina pungning thaugatpiba oina hapirai akoigi Maitegi punsirolda wa haibasi madusu yam sangi akoigi lamai nipani achauba akoigi double dimai size ki magazine size da akoigi lamai nipani mayeksu kuppada adu loinamok pathok tardi pung ama henna changani ado ai anirak thokna pathokchage ahanba saruk su khara su akoi matang chana khara su kanthokcharaga pathokchage ado masibu tabigadoriba khwaigi mafamda ahanbada Sanathongi Manindra Konsam ayhakna nolukchari Maitegi punsirolda wa anganba matamgi Maitai ipa ipusingna kongyang haina khangnaramba hौजिक matamdana wa haina khangnariba pambi asi malem pumbagi manung maru oina subtropical amasung tropical lamdamsingda marang kaina hauduna tonganaba kanglup chamaga 15 rom khaidokpa yana phangbaga loinana makhal mawong 1,100 rom hauba thengnari haibagi paudam phangli madugi manungda kanglup 18gi makhal 130 rom Bharata hori hainasu aduga Bharat ki awang nongpok lamdam khaktangda wa makhal marfudara haibadi 90 rom hauriba thengnabagi manungda makhal 94 romdi mathanda pangchong chongkhatchaduna panghau hauganba makhalgini haibagi paudamsu phangli Bharat ki awang nongpok lamdam singda phangli haiba wa makhal sing asigi manungda 51 di Manipurgi Jiribam yauna tampak amasung chinggi lamdam singda phangli haibagi paudamsu lei maru oina Asia Mahadesh kha thangba kha nongpok amasung nongpok lamdam singda marang kaina phangliba wa Ingrajida bamboo makhal sing asi magi lamdam amasung khunai gi oiba punsirolga mari leinabada thajannarakpi wari singbul singga loinana makhal makha hiram kayada chatnabi natki masak oina sijinnarapagi paudam kaya phangi adugumna Maitegi oina su chawkhalakpa matamgi matung ina
ꯃꯔꯝ ꯈꯔꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯒꯁꯨ ꯋꯥ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯒ ꯃꯩꯇꯩꯒꯤ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯂꯣꯟ ꯂꯥꯏ ꯋꯥꯔꯤꯒ ꯁꯝꯅꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯋꯥꯒ ꯀꯣꯟꯅꯕ ꯇꯣꯞ ꯇꯣꯞꯄ ꯆꯠꯅꯕꯤ ꯅꯥꯠꯀꯤ ꯄꯔꯤꯡ ꯀꯌꯥ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯉꯥꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯩꯇꯩꯒꯤ ꯊꯥꯖꯅꯔꯛꯄꯤꯗ ꯃꯩꯇꯩꯒꯤ ꯂꯥꯏ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯊꯦꯡꯅꯖꯩ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯇꯤꯌꯥ ꯀꯨꯔꯨ ꯁꯤꯗꯕꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯊꯧꯁꯤꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯁꯛ ꯈꯪꯕꯗ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯟꯗꯨꯅ ꯁꯟ ꯑꯁꯤꯕ ꯑꯣꯜꯂꯕ ꯅꯣꯡꯄꯣꯛ ꯇꯨꯔꯦꯜ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯂꯝꯈꯩ ꯑꯣꯏꯅ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯋꯥꯡ ꯆꯥꯎꯈꯣꯡ ꯍꯤꯗꯦꯟꯗ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯔꯛꯂꯤꯕ ꯑꯁꯤꯕ ꯁꯟꯗꯨ ꯀꯨꯔꯨ ꯁꯤꯗꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯇꯣꯔꯕꯥꯜ ꯀꯪꯐꯥꯜꯗ ꯆꯤꯡꯈꯠꯂꯝꯂꯒ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯇꯥꯎꯊꯔꯛꯂꯤꯕ ꯑꯁꯤꯕ ꯁꯟ ꯑꯗꯨꯗꯤ ꯀꯅꯥ ꯅꯠꯇꯦ ꯅꯄꯥ ꯏꯕꯨꯡꯉꯣ ꯑꯇꯤꯌꯥ ꯀꯨꯔꯨ ꯁꯤꯗꯕꯅꯤ ꯇꯥꯛꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯀꯨꯔꯨꯅ ꯁꯥꯌꯣꯜꯂꯒ ꯇꯥꯎꯊꯔꯛꯄ ꯑꯁꯤꯕ ꯁꯟ ꯑꯗꯨꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯔꯒ ꯑꯁꯤꯕ ꯁꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯔꯨꯛꯁꯤꯡꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯀꯥꯟꯅꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥꯃꯨꯛ ꯁꯦꯝꯈꯤꯕꯗ ꯁꯟꯕꯤꯒꯤ ꯈꯨꯖꯤꯟꯅ ꯎꯇꯪ ꯋꯥ ꯑꯣꯏꯅ ꯍꯧꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯩꯕꯅ ꯃꯩꯇꯩꯅ ꯎꯇꯪ ꯋꯥꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯇꯤꯌꯥ ꯀꯨꯔꯨ ꯁꯤꯗꯕꯒꯤ ꯁꯥꯏꯑꯣꯟ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯔꯛꯏ꯫ ꯑꯗꯨꯒꯨꯝꯅ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯃꯩꯇꯩꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧꯒꯤ ꯊꯧꯔꯝꯗ ꯑꯃꯗꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯃꯤꯇꯝ ꯂꯥꯛꯄꯗ ꯎꯇꯪ ꯋꯥꯕꯨ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯩꯇꯩꯅ ꯎꯇꯪ ꯋꯥ ꯁꯤꯖꯤꯟꯅꯕꯒꯤ ꯇꯣꯉꯥꯟꯕ ꯆꯠꯅꯕꯤ ꯅꯥꯠꯀꯤ ꯄꯔꯤꯡ ꯀꯌꯥ ꯑꯃꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯉꯥꯛꯇꯨꯅ ꯆꯠꯅꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯕ ꯃꯩꯇꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅꯁꯨ ꯎꯇꯪ ꯋꯥꯕꯨ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯆꯠꯅꯕꯤ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯔꯥꯡꯒꯤ ꯋꯥꯔꯤꯗ ꯊꯦꯡꯅꯔꯤꯕ ꯋꯥꯒ ꯂꯣꯏꯅꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯁꯅꯥꯂꯈ꯭ꯋꯥ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯃꯪꯗ ꯈꯨꯌꯣꯟꯅ ꯍꯥꯎꯕ ꯂꯥꯏꯔꯕꯕꯨ ꯋꯥꯒꯤ ꯋꯥꯈꯣꯡ ꯁꯦꯡꯍꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯐꯒꯅꯤ ꯍꯥꯏꯅ ꯃꯪꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯃꯪꯇꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯈꯨꯌꯣꯟ ꯍꯥꯎꯕꯕꯨ ꯉꯥꯡꯈ ꯂꯋꯥꯏꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯇꯦꯕꯤ ꯇꯦꯁꯋꯥ ꯋꯥꯄꯟ ꯋꯥꯈꯣꯡ ꯁꯦꯡꯍꯟꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨ ꯐꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯂꯥꯏꯌꯨ ꯄꯨꯟꯁꯤꯕꯅꯁꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯗꯒꯤ ꯋꯥ ꯏꯔꯥꯠ ꯊꯧꯅꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯇꯨꯁꯦꯡꯕ ꯄꯣꯛꯈꯤ꯫ ꯃꯣꯏꯔꯥꯡꯗ ꯇꯦꯕꯤ ꯇꯦꯁꯋꯥ ꯋꯥ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯐꯝꯅꯥꯏꯕ ꯂꯣꯏꯁꯪꯅ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯂꯦꯟ ꯊꯥꯗ ꯄꯥꯡꯊꯣꯛꯄ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯇꯦꯕꯤ ꯇꯦꯁꯋꯥ ꯋꯥ ꯍꯣꯡꯕꯒꯤ ꯊꯧꯔꯝꯗ ꯃꯣꯏꯔꯥꯡꯒꯤ ꯆꯠꯅꯔꯛꯄꯤ ꯑꯃ ꯑꯣꯏꯅ ꯈꯣꯌꯥꯡꯕꯝ ꯁꯥꯒꯩꯒꯤ ꯄꯤꯕꯥꯅ ꯋꯥꯒꯤ ꯋꯥꯄꯜ ꯋꯥꯈꯣꯡ ꯁꯦꯡꯕ, ꯂꯩꯕꯥꯛ ꯊꯣꯟꯖꯤꯟꯕ, ꯏꯁꯤꯡ ꯍꯩꯖꯤꯟꯕꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯅꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯣꯏꯔꯥꯡꯒꯤ ꯇꯦꯕꯤ ꯇꯦꯁꯋꯥ ꯋꯥ ꯍꯣꯡꯕꯒꯤ ꯊꯧꯔꯝꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯑꯣꯔꯥ ꯀꯣꯟꯊꯧꯕ ꯍꯥꯏꯕꯗꯤ 568ꯇꯒꯤꯅ 659 ꯐꯥꯎ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ ꯅꯥꯎꯊꯤꯡꯈꯣꯡꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤ ꯌꯨꯝꯃꯣꯏꯕꯒ ꯂꯣꯏꯅꯅ ꯌꯥꯎꯔꯨꯅꯕ ꯆꯠꯄꯒꯤ ꯋꯥꯐꯝ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛ ꯅꯥꯎꯊꯤꯡꯈꯣꯡ ꯐꯝꯕꯥꯜ ꯀꯥꯕꯗ ꯑꯁꯨꯝꯅ ꯄꯜꯂꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯂꯣꯟꯗꯥꯗ ꯌꯥꯝꯅ ꯁꯥꯡꯅ ꯄꯜꯂꯤ꯫ ꯃꯁꯤ ꯁꯝꯖꯤꯟꯖꯔꯒꯦ꯫ ꯃꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯕꯗꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏ ꯁꯅꯥ ꯂꯈ꯭ꯋꯥꯅ ꯀꯨꯝꯒꯤ ꯆꯥꯊꯣꯛ ꯐꯧꯊꯣꯛ ꯋꯥꯠꯅꯗ꯭ꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯅ ꯀꯨꯃꯣꯟ ꯃꯄꯨꯡ ꯐꯥꯔꯛꯄ ꯆꯤꯡꯊ꯭ꯔꯥꯎ ꯃꯄꯥꯟ ꯁꯥꯠꯂꯛꯄ
ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯣꯏꯔꯥꯡꯒꯤ ꯑꯔꯤꯕ ꯃꯐꯝ ꯈꯨꯌꯣꯟ ꯂꯧꯕꯨꯛꯀꯤ ꯇꯦꯁꯋꯥ ꯂꯝꯗꯝꯗ ꯍꯧꯕ ꯆꯍꯤ ꯃꯔꯣꯜ ꯌꯥꯝꯂꯛꯂꯕ ꯋꯥꯄꯟꯕꯨ ꯃꯣꯏꯔꯥꯡ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯑꯍꯣꯡ ꯀꯨꯝꯍꯩ ꯇꯧꯒꯅꯤ ꯂꯦꯞꯂꯗꯨꯅ ꯑꯍꯣꯡ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯁꯦꯟ ꯃꯕꯥꯏ ꯊꯣꯛꯅꯔꯤꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯣꯟ ꯄꯨꯟꯁꯤ ꯌꯨꯝꯃꯣꯏꯕꯕꯨ ꯂꯥꯛꯄꯤꯌꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯛꯈꯤꯕꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯇꯥꯎꯊꯤꯡꯃꯥꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯗ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇꯤ ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯋꯥ ꯍꯣꯡꯕꯒꯤ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯋꯥ ꯍꯥꯏꯕꯁꯤ ꯃꯣꯏꯔꯥꯡꯅ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯁꯦꯟꯅꯔꯛꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯂꯝꯗ ꯆꯛꯄ ꯀꯥꯡꯂꯨꯞꯀꯤ ꯈꯨꯡꯒꯪ ꯑꯃꯃꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯟꯗ꯭ꯔꯣ ꯐꯌꯦꯡ ꯁꯦꯛꯃꯥꯏꯅꯆꯤꯡꯕꯁꯤꯡꯅꯁꯨ ꯋꯥꯒ ꯂꯣꯏꯅꯔꯛꯄ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟ ꯄꯔꯤꯡ ꯀꯌꯥꯃꯔꯨꯝ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯉꯥꯛꯇꯨꯅ ꯆꯠꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯋꯥ ꯃꯈꯜꯁꯤꯡ: ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝ ꯌꯥꯎꯅ ꯇꯝꯄꯥꯛꯂꯝ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯡꯗ ꯍꯧꯕ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯋꯥ ꯃꯈꯜ 52 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯥꯒꯤ ꯃꯈꯜꯁꯤꯡ ꯍꯥꯏꯗꯤ ꯊꯝꯖꯒꯗꯧꯔꯤꯕ ꯋꯥ ꯃꯈꯜꯁꯤꯡ ꯑꯁꯤꯗꯤ ꯇꯝꯄꯥꯛꯂꯝꯗ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯞ ꯆꯥꯅ ꯈꯪꯅꯔꯛꯄ ꯑꯃꯁꯨꯡ ꯑꯀꯛꯅꯕ ꯊꯧꯔꯝ ꯊꯧꯑꯣꯡꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯆꯞ ꯆꯥꯅ ꯈꯪꯅꯔꯛꯄ ꯋꯥ ꯃꯈꯜꯁꯤꯡꯅꯤ꯫ ꯃꯈꯜꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗ ꯍꯥꯏꯅ ꯍꯥꯏꯖꯔꯔꯣꯏ, ꯍꯦꯛꯇ ꯃꯊꯪ ꯍꯥꯏꯖꯒꯦ꯫ ꯎꯏ, ꯎꯇꯪ, ꯎꯅꯞ, ꯎꯅꯥꯟ, ꯎꯅꯥꯟ ꯈꯣꯡꯗꯥꯡꯕꯤ, ꯎꯅꯞ, ꯎꯃꯨ, ꯎꯔꯤꯋꯥ, ꯀꯕꯣꯋꯥ ꯍꯥꯏꯔꯤꯕꯁꯤ ꯀꯩꯔꯥꯛ ꯋꯥ ꯍꯥꯏꯅꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯅꯩ꯫ ꯈꯣꯛꯋꯥ, ꯆꯤꯡꯋꯥ, ꯇꯦꯟꯋꯥ ꯃꯥꯟꯕꯤ, ꯅꯥꯆꯤꯋꯥ, ꯅꯥꯠꯋꯥ, ꯄꯣꯡꯁꯪ, ꯄꯥꯛꯁꯪ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯋꯥꯅꯤ꯫ ꯃꯔꯤꯕꯣꯞ, ꯃꯧꯕꯤꯋꯥ, ꯃꯣꯏꯔꯥꯡꯋꯥ, ꯂꯥꯏꯋꯥ, ꯂꯤꯋꯥ, ꯂꯣꯡꯋꯥ ꯍꯥꯏꯕꯁꯤ ꯂꯣꯡꯉꯥ ꯍꯥꯏꯕ ꯃꯐꯝ ꯈꯔꯗꯁꯨ ꯂꯣꯡꯉꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯋꯥꯛ, ꯋꯥꯇꯪꯈꯣꯏ, ꯋꯥꯃꯤꯠꯆꯥꯎ, ꯋꯥꯃꯨ, ꯋꯥꯌꯦꯡ ꯍꯥꯏꯅꯁꯨ, ꯑꯗꯨ ꯋꯥꯌꯦꯡ ꯍꯥꯏꯔꯤꯁꯤ ꯋꯥꯔꯦꯡ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯁꯅꯩꯕꯤ, ꯂꯝꯁꯅꯩꯕꯤ, ꯌꯣꯠꯆꯩꯋꯥ ꯑꯁꯤꯅꯆꯤꯡꯕ ꯋꯥ ꯃꯈꯜꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥ ꯃꯈꯜꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯂꯝꯗ ꯂꯩꯔꯤꯕ ꯆꯛꯄ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯃꯔꯥꯝ ꯈꯨꯜꯗꯗꯤ ꯋꯥꯌꯦꯟ ꯋꯥ ꯍꯥꯏꯅ ꯈꯪꯅꯕ ꯑꯈꯟꯅꯅ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜ ꯈꯛꯇꯗꯃꯛ ꯃꯊꯟꯇ ꯍꯧꯖꯔꯛꯄ ꯋꯥ ꯃꯁꯥꯡꯒꯤ ꯁꯔꯨꯛꯇ ꯃꯈꯣꯛꯀ ꯃꯇꯣꯟꯒꯤ ꯇꯣꯉꯥꯟꯅꯕ ꯋꯥ ꯃꯈꯜ ꯑꯅꯤ ꯊꯣꯛꯄ ꯑꯆꯧꯕ ꯋꯥ ꯃꯈꯜ ꯑꯃꯁꯨ ꯍꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯐꯪꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥ ꯃꯈꯜ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯊꯧꯗꯣꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯃꯊꯛꯇ ꯄꯜꯂꯤꯕ ꯋꯥ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯔꯝꯕ ꯃꯈꯜꯅ ꯀꯔꯝꯕ ꯍꯤꯔꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯃꯗꯤ ꯀꯔꯝꯕ ꯋꯥ ꯃꯈꯜꯗꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯔꯣꯏꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯅꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯆꯠꯅꯕꯤ ꯄꯔꯤꯡ ꯀꯌꯥ ꯉꯥꯛꯅ ꯆꯠꯅꯔꯛꯏ꯫ ꯃꯗꯨꯒꯨꯝꯕ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥ ꯄꯥꯝꯕꯤ ꯃꯈꯜ ꯁꯤꯖꯤꯟꯅꯕꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯀꯥꯏꯗꯅ ꯉꯥꯛꯅꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯅꯤ ꯑꯍꯨꯝꯗꯪ ꯄꯜꯂꯕꯗ ꯎꯏ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯀꯨꯝ ꯍꯥꯏꯕꯗꯤ ꯁꯤꯖꯟ ꯅꯥꯏꯗꯕ ꯃꯈꯜꯒꯤ ꯋꯥꯅꯤ꯫ ꯈꯨꯗꯛꯇ ꯋꯥ ꯑꯁꯤ ꯌꯥꯜꯂꯒ ꯄꯩꯌꯥ ꯑꯣꯏꯅ ꯁꯤꯔꯒ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯈꯨꯠꯂꯩ ꯈꯨꯠꯄꯨꯟ ꯆꯦꯠꯂꯤ ꯍꯥꯏꯅ ꯂꯧꯅꯔꯛꯏ꯫ ꯑꯇꯩ ꯊꯕꯛꯀꯤ ꯃꯈꯣꯡ ꯐꯩꯔꯥ ꯋꯥꯆꯦꯠꯅꯆꯤꯡꯕ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯑꯅꯤꯁꯨꯕꯗ ꯎꯇꯪ ꯍꯥꯏꯔꯤꯕ ꯋꯥ ꯎꯇꯪ ꯃꯩꯇꯩ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯂꯣꯟꯒꯤ ꯂꯥꯏ ꯋꯥꯔꯤꯒ ꯁꯝꯅꯔꯛꯄ
ꯋꯥꯅꯤ ꯊꯥꯖꯅꯗꯨꯅ ꯃꯩꯇꯩ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯨꯅ ꯂꯧꯅꯔꯛꯄ ꯋꯥ ꯃꯈꯜꯅꯤ꯫ ꯋꯥ ꯃꯈꯜ ꯑꯁꯤ ꯄꯩꯌꯥ ꯁꯤꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯩꯌꯥꯅ ꯇꯥꯕ ꯊꯧꯔꯤꯅ ꯁꯥ ꯁꯟꯗ ꯄꯨꯜꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯁꯤ ꯍꯥꯏꯅ ꯊꯥꯖꯅꯔꯛꯇꯨꯅ ꯊꯧꯔꯤ ꯇꯥꯟꯅꯔꯛꯇꯦ꯫ ꯃꯁꯤꯒꯤ ꯄꯩꯌꯥꯅ ꯌꯥ ꯊꯤꯜꯂꯕꯁꯨ ꯌꯥ ꯁꯣꯛꯇꯨꯅ ꯀꯦꯜꯂꯛꯏ ꯊꯥꯖꯅꯔꯛꯄꯅ ꯌꯥꯊꯤꯟ ꯄꯩꯌꯥ ꯑꯣꯏꯈꯤꯗꯅꯕꯁꯨ ꯆꯦꯛꯁꯤꯟꯅꯔꯛꯏ꯫ ꯃꯁꯤꯒꯤ ꯀꯟꯅꯝ ꯌꯥꯎꯅ ꯏꯠꯄ ꯋꯥꯛꯊꯧꯅ ꯑꯉꯥꯡ ꯄꯣꯛꯄꯗ ꯈꯣꯏꯔꯤ ꯀꯛꯅꯔꯛꯏ, ꯑꯗꯨꯕꯨ ꯋꯥ ꯃꯈꯜ ꯑꯁꯤ ꯃꯩꯇꯩꯅ ꯌꯨꯝ ꯀꯩ, ꯊꯨꯃꯣꯛ ꯇꯥꯏꯔꯨꯛ, ꯄꯣꯂꯥꯡꯅꯆꯤꯡꯕ ꯁꯥꯕ ꯑꯃꯗꯤ ꯁꯝꯕꯜ ꯈꯥꯕ, ꯃꯥꯟꯗꯣꯞ ꯈꯟꯕꯅꯆꯤꯡꯕ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯗꯤ ꯁꯤꯖꯤꯟꯅꯔꯛꯇꯦ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯣꯡꯋꯥ, ꯂꯣꯡꯉꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯂꯣꯡꯋꯥ ꯍꯥꯏꯔꯤꯕ ꯋꯥ ꯃꯈꯜ ꯑꯁꯤ ꯌꯨꯝ ꯀꯩ ꯁꯥꯕꯗꯕꯨ ꯑꯣꯏꯔꯕꯁꯨ, ꯁꯝꯕꯜ ꯈꯥꯕꯗꯕꯨ ꯑꯣꯏꯔꯕꯁꯨ, ꯂꯩꯄꯥꯛꯇ ꯌꯨꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯀ ꯇꯥꯏꯅꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯈꯥꯡꯗꯦ, ꯆꯍꯤ ꯂꯥꯟꯗꯅ ꯍꯦꯛꯇꯃꯛ ꯄꯠꯊ ꯇꯦꯛꯊꯔꯛꯏ ꯍꯥꯏꯕ ꯈꯪꯅꯔꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯋꯥ ꯃꯈꯜ ꯑꯁꯤ ꯏꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯃꯥꯃꯨꯛ ꯀꯟꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯉꯥ ꯈꯣꯟꯅꯅꯕ ꯂꯣꯡ ꯍꯥꯏꯕꯗꯤ ꯂꯥꯡ ꯑꯣꯏꯅ ꯊꯨꯝꯅꯅꯕ ꯂꯨ, ꯇꯥꯏꯖꯦꯞꯅꯆꯤꯡꯕ ꯁꯥꯕ ꯈꯛꯇꯪꯗ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯃꯩꯇꯩꯅ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯒꯤ ꯃꯐꯝ ꯑꯃꯁꯨꯡ ꯋꯥꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯇꯝ ꯑꯅꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯅꯔꯛꯂꯕ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯂꯤꯡꯕ ꯈꯨꯟꯅꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯋꯥ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯆꯠꯅꯔꯛꯄ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯃꯔꯛꯇ ꯋꯥ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯔꯛꯂꯝꯒꯅꯤ ꯈꯟꯊꯔꯨꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯉꯛꯇꯕ ꯉꯝꯂꯔꯣꯏ꯫ ꯃꯩꯇꯩꯒꯤꯗꯤ ꯋꯥ ꯍꯥꯏꯕꯁꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯔꯣꯜꯗ ꯁꯤꯖꯤꯟꯅꯗꯕꯁꯨ ꯌꯥꯔꯛꯇ꯭ꯔꯤ꯫ ꯄꯣꯠꯁꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯐꯝ, ꯃꯇꯝ ꯑꯃꯗꯤ ꯃꯇꯥꯡꯒꯤ ꯆꯥꯡꯁꯨ ꯃꯄꯥꯟ ꯅꯥꯏꯔꯛꯇ꯭ꯔꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯍꯣꯡꯕꯅ ꯃꯩꯇꯩꯒꯤ ꯌꯨꯝꯁꯥ ꯀꯩꯁꯥꯔꯣꯜꯗ ꯁꯤꯖꯤꯟꯅꯕ ꯃꯆꯥꯛꯁꯤꯡ ꯍꯣꯡꯂꯛꯈ꯭ꯔꯦ ꯍꯥꯏꯖꯔꯒꯁꯨ ꯀꯨꯏꯈꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯥ ꯀꯩꯁꯥꯔꯣꯜꯒꯤ ꯃꯆꯥꯛ ꯑꯌꯥꯝꯕ ꯋꯥ ꯉꯥꯛꯇꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ ꯋꯥ ꯃꯈꯜꯁꯤꯡꯁꯨ ꯇꯣꯉꯥꯟꯅ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯈꯪꯅꯔꯛꯄꯗꯒꯤ ꯆꯠꯅꯕꯤꯁꯨ ꯉꯥꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯌꯨꯝꯁꯥ ꯀꯩꯁꯥꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯆꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯨ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯈꯪꯅꯔꯛꯏ꯫ ꯃꯩꯇꯩꯅ ꯌꯨꯝ ꯀꯩ, ꯁꯪꯒꯣꯏ ꯂꯨꯀꯣꯏ, ꯁꯪꯒꯣꯜꯅꯆꯤꯡꯕ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥ ꯃꯈꯜ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯐꯝꯒꯤ ꯃꯆꯥꯛ ꯃꯃꯤꯡꯁꯤꯡ ꯃꯆꯥ ꯈꯥꯏꯅ ꯊꯣꯟꯗꯨꯅ ꯈꯪꯅꯔꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯎꯔꯦꯞ, ꯈꯥꯡꯉꯦꯜ, ꯂꯣꯏꯈꯪ, ꯊꯕꯥꯈꯥꯡ, ꯊꯕꯥꯈꯥꯡ ꯑꯇꯦꯟꯕ, ꯊꯕꯥꯈꯥꯡ ꯑꯁꯥꯡꯕ, ꯈꯥꯡꯉꯕꯨ ꯑꯇꯦꯟꯕ, ꯌꯥꯡꯕꯤ, ꯌꯥꯡꯅꯝ, ꯁꯅꯥꯌꯨꯝꯕꯤ, ꯈꯣꯡꯇꯦꯟꯕ, ꯈꯣꯡꯁꯥꯡꯕ, ꯃꯥꯏꯒꯩ, ꯑꯈꯨꯕ, ꯍꯨꯝꯗꯥꯡ, ꯎꯔꯥ, ꯂꯣꯏꯈꯣꯝ, ꯍꯨꯏ, ꯋꯥꯆꯦꯠ, ꯄꯩꯌꯥ, ꯌꯦꯡꯒꯥꯏ ꯑꯁꯤꯅꯆꯤꯡꯕ꯫ ꯃꯊꯛꯀꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯆꯪꯂꯤꯕ ꯃꯆꯥꯛ ꯑꯃꯗꯤ ꯄꯩꯌꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯩꯇꯩꯅ ꯋꯥꯗꯒꯤ ꯄꯩꯌꯥ ꯁꯦꯝꯕꯕꯨ ꯄꯩꯌꯥ ꯁꯤꯕ ꯍꯥꯏꯅ ꯈꯪꯅꯔꯛꯏ꯫ ꯄꯩꯌꯥ ꯁꯤꯕꯒꯤ ꯃꯑꯣꯡꯗꯤ ꯋꯥ ꯃꯄꯨꯝ ꯑꯃ ꯃꯀꯛ ꯀꯛꯂꯒ ꯅꯠꯇ꯭ꯔꯒ ꯀꯛꯇꯅ ꯁꯥꯡꯅ ꯃꯥꯟꯅꯕ ꯃꯁꯨꯡ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯒꯤ ꯃꯁꯨꯡ ꯑꯃꯕꯨ ꯋꯥꯆꯦꯠ ꯀꯧꯏ꯫ ꯋꯥꯆꯦꯠ ꯃꯀꯛ ꯏꯊꯣꯛꯂꯒ ꯑꯃꯨꯛ ꯃꯁꯨꯡ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯐꯪꯕ ꯃꯁꯨꯡ ꯑꯃꯒꯤ ꯁꯔꯨꯛꯄꯨ ꯍꯪꯒꯦꯜ ꯇꯥꯎ ꯀꯧꯏ꯫ ꯍꯪꯒꯦꯜ ꯇꯥꯎꯕꯨ ꯑꯃꯨꯛ ꯃꯁꯨꯡ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒꯅ ꯄꯩꯌꯥꯁꯤ ꯀꯧꯏ꯫ ꯄꯩꯌꯥꯁꯤꯁꯤꯡꯕꯨ ꯆꯥꯡ ꯃꯥꯟꯅꯅ ꯏꯊꯣꯛꯂꯒꯗꯤ ꯄꯩꯌꯥ ꯀꯧꯏ꯫ ꯄꯩꯌꯥꯁꯤꯗꯒꯤ ꯏꯊꯣꯛꯄ ꯑꯁꯤꯕꯨ ꯄꯩꯌꯥ ꯁꯤꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄꯩꯌꯥ ꯁꯤꯅꯕ ꯋꯥꯆꯦꯠ ꯑꯃꯗꯤ ꯍꯪꯒꯦꯜ ꯇꯥꯎ ꯁꯦꯝꯕ ꯑꯁꯤ ꯅꯧꯅ ꯌꯥꯟꯕꯇ ꯉꯥꯏꯔꯤꯕ ꯀꯪꯗ꯭ꯔꯤꯕ ꯋꯥꯗꯒꯤ ꯏꯠꯅꯩ꯫ ꯍꯪꯒꯦꯜ ꯇꯥꯎꯗꯒꯤ ꯏꯠꯇꯨꯅ ꯁꯤꯒꯗꯧꯔꯤꯕ ꯄꯩꯌꯥꯒꯤ ꯑꯁꯥꯡꯕꯗꯤ
ꯃꯊꯧꯒꯤ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯠ ꯀꯛꯄꯗ ꯑꯁꯥꯡ ꯑꯇꯦꯟ ꯅꯥꯏꯍꯟꯕ ꯌꯥꯏ꯫ ꯄꯩꯌꯥ ꯍꯥꯏꯕꯁꯤ ꯃꯩꯇꯩꯅ ꯌꯨꯝ ꯀꯩ ꯁꯥꯕꯅꯆꯤꯡꯕꯒꯤ ꯍꯤꯔꯝ ꯑꯃꯁꯨꯡ ꯂꯥꯏꯊꯧ ꯇꯤꯟꯊꯧꯒꯤ ꯊꯧꯔꯝ ꯀꯌꯥꯗ ꯄꯨꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯅꯔꯛꯏ꯫ ꯊꯨꯃꯣꯛ ꯇꯥꯏꯔꯨꯛ ꯐꯛꯂꯣꯡꯅꯆꯤꯡꯕ ꯁꯥꯕ ꯑꯃꯗꯤ ꯑꯇꯩ ꯂꯝꯒꯤ ꯊꯕꯛ ꯀꯌꯥꯗꯁꯨ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯄꯩꯌꯥ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯗꯒꯤ ꯁꯤꯒꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯋꯥꯗꯒꯤ ꯁꯤꯕ ꯄꯩꯌꯥꯗꯤ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯀꯛꯅꯕ ꯆꯠꯅꯕꯤ ꯄꯔꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅꯗꯨꯅ ꯆꯠꯅꯔꯛꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯎꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯋꯥ ꯃꯈꯜ ꯑꯁꯤꯗꯤ ꯀꯨꯝ ꯍꯥꯏꯕꯗꯤ ꯁꯤꯖꯟ ꯅꯥꯏꯗꯅ ꯍꯦꯛꯇꯃꯛ ꯌꯥꯜꯂꯒ ꯄꯩꯌꯥ ꯁꯤꯕ ꯌꯥꯏ, ꯑꯗꯨꯒ ꯄꯨꯟꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯄꯨꯟꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯩꯌꯥꯗꯤ ꯋꯥꯇꯪ ꯈꯣꯏ ꯀꯧꯕ ꯋꯥꯗꯒꯤ ꯁꯤꯕ ꯄꯩꯌꯥꯅꯤ꯫ ꯑꯇꯩ ꯋꯥꯒꯤ ꯄꯩꯌꯥꯅ ꯄꯨꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯏ꯫ ꯑꯗꯨꯒ ꯄꯩꯌꯥ ꯍꯥꯏꯕꯁꯤꯗ ꯋꯥꯒꯤ ꯃꯄꯥꯟ ꯊꯪꯕ ꯀꯨꯌꯣꯝ ꯁꯔꯨꯛ ꯀꯅꯝ ꯈꯛꯇꯃꯛ ꯄꯥꯛꯅ ꯏꯜꯂꯒ ꯁꯤꯕ ꯄꯩꯌꯥ ꯃꯈꯜ ꯑꯃꯁꯨ ꯂꯩꯔꯤ, ꯃꯗꯨꯕꯨ ꯀꯅꯝ ꯄꯩꯌꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯅꯝ ꯄꯩꯌꯥꯗꯤ ꯄꯨꯟꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯗꯦ, ꯍꯨꯃꯥꯏ, ꯊꯨꯃꯣꯛ ꯇꯥꯏꯔꯨꯛꯅꯆꯤꯡꯕ ꯁꯥꯕꯒꯤ ꯂꯣꯟꯕꯗ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯃꯩꯇꯩꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯋꯥꯅ ꯁꯥꯕ ꯃꯈꯜ ꯃꯈꯥ ꯄꯣꯠꯂꯝ ꯀꯌꯥꯃꯨꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯀꯌꯥ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯇꯣꯛꯅꯈ꯭ꯔꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯆꯦꯠ ꯃꯇꯦꯛ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯒ ꯏꯅꯕ ꯀꯂꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ, ꯋꯥꯏꯈꯦꯠ, ꯌꯥꯊꯤꯟ ꯄꯩꯌꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯀꯛꯇꯨꯅ ꯁꯦꯝꯂꯒ ꯊꯝꯅꯔꯕ ꯎꯇꯪ ꯅꯠꯇꯕ ꯋꯥꯒꯤ ꯄꯩꯌꯥ ꯃꯇꯦꯛꯁꯤꯡ, ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯔꯨꯕ ꯂꯧ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯑꯃꯗꯤ ꯑꯇꯩ ꯆꯦ ꯆꯥꯡꯁꯤꯡ, ꯆꯥꯛꯈꯨꯝꯒꯤ ꯊꯨꯝ ꯃꯣꯔꯣꯛꯅꯆꯤꯡꯕ ꯊꯝꯅꯅꯕ ꯎꯇꯣꯡ ꯍꯥꯏꯗꯤ ꯎꯅꯤꯡ ꯃꯈꯜꯁꯤꯡ, ꯁꯝ ꯍꯥꯠꯅꯕ ꯁꯝꯖꯦꯠ, ꯂꯅꯥꯏ ꯏꯃꯨꯡ ꯆꯥꯛꯈꯨꯝꯒꯤ ꯑꯃꯁꯨꯡ ꯎꯁꯣꯞꯀꯨꯝꯕ ꯃꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯥꯕꯩꯅꯆꯤꯡꯕ ꯈꯔ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯅ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯒꯤ ꯄꯣꯠꯂꯝ ꯑꯌꯥꯝꯕꯗꯤ ꯁꯍꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯂꯦꯞꯅꯈꯤꯕ ꯈꯔ ꯌꯥꯎꯖꯔꯒꯁꯨ ꯈꯨꯡꯒꯪꯁꯤꯡꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯉꯥꯏ ꯐꯗꯕ ꯃꯆꯥꯛꯁꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯄꯣꯂꯥꯡ, ꯆꯥꯄꯣꯠ, ꯑꯟꯗ꯭ꯔꯣꯗ ꯆꯥꯄꯣꯠ ꯍꯥꯏꯕ, ꯊꯨꯃꯣꯛꯀꯤ ꯃꯈꯜꯗ ꯁꯪꯕꯥꯏ, ꯂꯤꯈꯥꯏ, ꯂꯥꯏꯇꯪ, ꯐꯧꯗꯥꯡ, ꯑꯗꯒꯤ ꯃꯦꯔꯨꯛ, ꯆꯦꯡꯆꯥꯃꯨꯛ, ꯑꯩꯈꯣꯏꯒꯤ ꯆꯦꯡꯆꯥꯃꯨꯛꯁꯤ ꯁꯝꯅ ꯆꯦꯡꯖꯥꯃꯨꯛ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ, ꯁꯪꯕꯥꯏ, ꯌꯥꯡꯀꯣꯛ, ꯐꯧꯔꯥ, ꯈꯔꯥꯏ, ꯉꯥꯐꯧ ꯈꯔꯥꯏ, ꯍꯩꯖꯤꯡ ꯈꯔꯥꯏ, ꯐꯤꯔꯨꯛ ꯍꯥꯏꯗꯤ ꯐꯤꯌꯥꯏꯔꯨꯛ, ꯐꯤꯒꯥꯔꯨꯛ, ꯂꯨꯛꯃꯥꯏ, ꯂꯨꯕꯥꯛ, ꯂꯨꯕꯥꯛꯁꯤꯗ ꯉꯥꯔꯨꯕꯥꯛ, ꯐꯤꯔꯨꯕꯥꯛ, ꯑꯗꯒꯤ ꯁꯟꯗꯨꯛ, ꯊꯣꯞ, ꯑꯗꯩ ꯉꯥ ꯑꯌꯥꯏꯕ ꯃꯣꯔꯣꯛꯅꯆꯤꯡꯕ ꯍꯥꯞꯅꯕ ꯑꯟꯗ꯭ꯔꯣ ꯀꯥꯡꯕꯨꯅ ꯁꯤꯖꯤꯟꯅꯕ ꯊꯣꯞ, ꯁꯥꯏꯔꯨꯛ ꯍꯥꯏꯁꯤ ꯁꯤꯌꯥꯏꯔꯨꯛꯁꯨ ꯍꯥꯏ, ꯁꯥꯃꯨꯛ, ꯁꯥꯃꯨꯛꯁꯤ ꯑꯟꯗ꯭ꯔꯣꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯁꯥꯕ ꯄꯣꯠꯂꯝ ꯑꯃꯅꯤ, ꯂꯣꯡ, ꯑꯗꯒꯤ ꯄꯥꯏ, ꯑꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯄꯥꯏ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯩ, ꯂꯣꯡꯎꯞ, ꯑꯗꯒꯤ ꯂꯨꯗ ꯀꯕꯣ ꯂꯨ ꯂꯩꯔꯦ, ꯁꯣꯔꯥ ꯂꯨ ꯂꯩꯔꯦ, ꯇꯦꯈꯥꯎ ꯂꯨ, ꯑꯗꯒꯤ ꯇꯥꯎꯊꯨꯝ ꯂꯨ, ꯂꯨꯁꯠ ꯂꯨꯕꯤ, ꯑꯔꯣꯟ ꯂꯨ, ꯑꯗꯒꯤ ꯂꯨ ꯑꯁꯤꯅꯆꯤꯡꯕ, ꯑꯗꯒꯤ ꯇꯥꯏꯖꯦꯞ, ꯏꯁꯇꯣꯞ, ꯌꯦꯟꯄꯥꯛ, ꯅꯪꯒꯟ ꯀꯨꯞꯇꯕ ꯌꯦꯟꯈ꯭ꯔꯪ ꯇꯨꯄꯤꯒꯨꯝꯅ ꯀꯣꯛꯇ ꯎꯞꯄ, ꯌꯦꯡꯒꯣꯏ, ꯃꯩꯇꯩ ꯍꯤꯟꯗꯨ ꯂꯝꯕꯣꯏꯕ ꯄꯣꯠꯂꯣꯏꯕꯗ ꯍꯥꯞꯄ ꯃꯈꯣꯛ ꯃꯇꯦꯛ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯣꯏ, ꯑꯗꯒꯤ ꯇꯨꯡꯒꯣꯜꯁꯤꯗꯩꯁꯤꯗ ꯉꯛꯂꯩꯕꯤ, ꯉꯀ꯭ꯔꯥ ꯇꯨꯡꯒꯣꯜ, ꯁꯣꯏꯔꯨ, ꯏꯔꯪ ꯇꯨꯡꯒꯣꯜ, ꯏꯔꯥꯛ ꯇꯨꯡꯒꯣꯜ, ꯑꯗꯒꯤ ꯁꯪꯇꯨ, ꯍꯪꯒꯦꯟ, ꯄꯧꯔꯥ, ꯄꯧ, ꯌꯦꯟꯗꯥꯏ, ꯆꯦꯡꯕꯣꯟ, ꯍꯤꯗꯥꯛꯆꯩ, ꯁꯣꯇꯨ, ꯋꯥꯛꯇꯪ ꯍꯥꯏꯅꯁꯨ ꯈꯪꯅꯕ, ꯁꯝꯖꯦꯠ, ꯆꯥꯄꯣꯠ, ꯂꯤꯔꯨꯡ ꯑꯃꯁꯨꯡ ꯇꯦꯟꯖꯩ, ꯐꯤ ꯁꯥꯕꯒꯤ ꯃꯆꯥꯛꯁꯤꯡꯗ ꯌꯦꯠꯄꯨ, ꯅꯥꯆꯩ, ꯂꯪꯆꯥꯛ, ꯎꯇꯣꯡ, ꯀꯥꯄꯣꯟ, ꯁꯦꯜꯂꯨꯛ, ꯄꯦꯅꯥ,
ꯑꯗꯒꯤ ꯇꯥꯔꯤ ꯍꯥꯏꯕꯗꯤ ꯕꯥꯁꯤꯕꯨꯅꯤ, ꯇꯥꯔꯤ ꯑꯁꯤ ꯃꯩꯇꯩꯅ ꯇꯥꯔꯤ ꯍꯥꯏꯕ ꯕꯥꯁꯤ, ꯐꯛꯂꯥꯡ, ꯑꯗꯒꯤ ꯐꯣꯞ, ꯀꯥꯡꯖꯩ, ꯀꯥꯡꯗ꯭ꯔꯨꯝ, ꯀꯩꯔꯥꯛ, ꯁꯦꯡꯒꯝ, ꯃꯣꯔꯥ, ꯁꯦꯛꯄꯤꯟ, ꯁꯦꯛꯄꯤꯟ ꯁꯇ꯭ꯔꯁꯨ ꯍꯥꯏꯅꯕ, ꯁꯇ꯭ꯔ ꯍꯥꯏꯔ ꯈꯪꯅꯕ ꯁꯦꯛꯄꯤꯟ, ꯍꯨꯃꯥꯏ, ꯊꯧꯔꯤ, ꯊꯧꯔꯤꯗ ꯀꯣꯟꯊꯧꯔꯤ, ꯄꯦ, ꯆꯣꯡ, ꯋꯥꯈꯣꯛ, ꯋꯥꯈꯣꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥ ꯌꯣꯠꯄꯥꯛ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ, ꯑꯩꯈꯣꯏ ꯃꯈꯣꯛꯇ ꯊꯥꯡ ꯇꯦꯟꯒꯤ ꯃꯈꯣꯛ ꯑꯣꯏꯅꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯦꯝ ꯁꯥꯕꯗ ꯀꯔꯝꯕ ꯄꯣꯠꯂꯝ ꯁꯥꯕꯗ ꯀꯔꯤ ꯋꯥꯒꯤ ꯋꯥꯆꯦꯠ ꯅꯠꯇ꯭ꯔꯒ ꯄꯩꯌꯥ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯀꯛꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥꯃꯔꯨꯝ ꯉꯥꯛꯅꯗꯨꯅ ꯆꯠꯅꯔꯛꯏ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯋꯥꯅ ꯁꯥꯕ ꯂꯩꯇꯦꯡꯒꯤ ꯑꯃꯁꯨꯡ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯁꯣꯐꯥ ꯁꯦꯠꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯁꯍꯔ ꯈꯨꯡꯒꯪ ꯈꯥꯏꯗꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯗꯒꯤ ꯁꯥꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯩꯇꯩꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯕꯨ ꯎꯔꯣꯛꯊꯣꯡ ꯁꯥꯕ, ꯁꯝꯕꯜ ꯈꯥꯕ, ꯑꯅꯧꯕ ꯃꯇꯝꯒꯤ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯥꯛ ꯑꯣꯏꯅꯕꯅꯆꯤꯡꯕꯒꯤ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯋꯥꯒꯤ ꯍꯤꯔꯝꯗ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ: ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯋꯥꯕꯨ ꯊꯣꯏꯗꯣꯛꯄ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯨꯅ ꯂꯧꯅꯔꯛꯏ ꯍꯥꯏꯕꯁꯤ ꯃꯩꯗꯤꯡꯉꯨ ꯂꯣꯌꯨꯝꯕ, ꯃꯩꯇꯩ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1083ꯗꯒꯤꯅ 1112 1074ꯗꯒꯤ 1122 ꯐꯥꯎꯕ ꯄꯥꯟꯈꯤꯕ ꯃꯩꯗꯤꯡꯉꯨ ꯃꯩꯇꯩ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯇꯝꯗ ꯃꯩꯇꯩꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯊꯥ ꯌꯦꯟꯊꯣꯛꯇꯨꯅ ꯄꯥꯏꯍꯟꯅꯕ ꯁꯤꯟꯅꯔꯝꯕꯒꯤ ꯃꯇꯥꯡꯗ ꯏꯔꯝꯕ ꯂꯣꯌꯨꯝꯕ ꯁꯤꯟꯌꯦꯟ ꯂꯥꯏꯔꯤꯛꯇ "ꯋꯥꯂꯦꯞꯄꯝ ꯅꯪꯇꯤ ꯋꯥ ꯂꯥꯏꯊꯧ ꯇꯧꯑꯣ ꯂꯥꯛꯂꯣ, ꯑꯗꯨꯒ ꯋꯥꯀꯣꯡꯊꯦꯝ ꯅꯪꯇꯤ ꯋꯥꯇꯣꯜ ꯎꯇꯣꯜ ꯋꯥꯀꯜ ꯌꯥꯏ ꯂꯥꯛꯂꯣ" ꯍꯥꯏꯅ ꯏꯔꯝꯂꯤꯕ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯩꯇꯩꯅ ꯋꯥꯕꯨ ꯂꯥꯏꯒꯤ ꯃꯁꯛ ꯍꯤ ꯌꯥꯏ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯐꯥꯎꯕ ꯇꯧꯗꯨꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯃꯁꯥꯒꯤ ꯑꯈꯟꯅꯕ ꯋꯥ ꯄꯩꯐꯝ ꯃꯐꯝ ꯊꯝꯅꯔꯝꯕ ꯑꯃꯁꯨꯡ ꯃꯩꯇꯩꯅ ꯅꯤꯡꯉꯣꯜ ꯊꯥꯖꯕꯗ ꯋꯥ ꯅꯠꯇ꯭ꯔꯒ ꯋꯥꯄꯟꯕꯨ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯎꯅꯔꯝꯕꯒꯤ ꯋꯥꯐꯝ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛ ꯁꯪꯂꯦꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯁꯨꯃꯥꯏꯅ ꯏꯔꯝꯃꯤ: "ꯃꯩꯗꯤꯡꯉꯨ ꯅꯣꯏꯅꯥꯏ ꯊꯋꯥꯟ ꯊꯥꯕ ꯂꯥꯡꯂꯦꯟ ꯀꯣꯡꯌꯥꯡ ꯋꯥꯄꯩ ꯄꯨꯡꯅꯦ, ꯃꯩꯇꯩ ꯂꯩꯃ ꯊꯪꯗꯥ ꯈꯨꯌꯣꯏꯔꯣꯟ ꯅꯣꯡꯄꯣꯛ ꯈꯥꯒꯤ ꯀꯩꯊꯦꯜ ꯊꯥꯟꯕꯤ ꯂꯥꯡꯂꯦꯟ ꯀꯣꯡꯌꯥꯡ ꯃꯔꯟ ꯎꯟ" ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯨꯃꯥꯏꯅ ꯄꯜꯂꯝꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ꯫ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯋꯥꯒꯤ ꯃꯔꯨꯑꯣꯏꯕ ꯀꯌꯥ ꯂꯩꯔꯛꯄꯅ ꯑꯉꯟꯕ ꯃꯇꯝꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡ ꯍꯥꯛꯇꯛꯁꯤꯡꯗ ꯋꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯂꯣꯏꯁꯪ ꯂꯤꯡꯈꯠꯅꯔꯝꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯄꯜꯂꯝꯕꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧꯈꯣꯡꯕ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1132ꯗꯒꯤꯅ 1163 ꯍꯥꯏꯗꯤ 1432ꯗꯒꯤꯅ 1467 ꯐꯥꯎꯕ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯈꯣꯡꯕ ꯍꯥꯛꯇꯛꯇꯗꯤ ꯂꯩꯀꯥꯏ ꯁꯪꯁꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯂꯣꯏꯁꯪ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯋꯥꯒꯤ ꯃꯈꯜ ꯃꯈꯥ ꯄꯣꯠꯂꯝ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯒꯔꯤꯕ ꯅꯤꯋꯥꯖ ꯍꯥꯏꯕꯗꯤ 1709ꯗꯒꯤꯅ 1748 ꯐꯥꯎꯕ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯒꯔꯤꯕ ꯅꯤꯋꯥꯖꯒꯤ ꯍꯥꯛꯇꯛꯇ ꯁꯪꯁꯥꯔꯣꯏ ꯀꯧꯕ ꯂꯣꯏꯁꯪ ꯂꯤꯡꯈꯠꯇꯨꯅ ꯋꯥꯗꯒꯤ ꯍꯨꯝꯗꯥꯡ ꯁꯦꯝꯕ, ꯋꯥꯆꯦꯠ ꯈꯥꯏꯕ, ꯄꯩꯌꯥ ꯁꯤꯕ, ꯈꯥꯕꯩ ꯁꯥꯕ, ꯃꯥꯟꯗꯣꯞ ꯈꯟꯕ, ꯎꯆꯤ ꯋꯥ ꯌꯨꯡꯕ, ꯀꯥꯏꯈꯣꯡ ꯌꯨꯡꯕ, ꯃꯤ ꯐꯧꯅꯕ ꯁꯒꯥꯏ ꯁꯥꯕ, ꯃꯤ ꯄꯨꯟꯅꯕ ꯁꯦꯡꯒꯝ ꯌꯨꯡꯕ, ꯁꯦꯡꯒꯝ ꯄꯧꯔꯥ ꯍꯥꯡꯒꯦꯟꯅꯆꯤꯡꯕ ꯊꯧꯔꯥꯡꯕꯒꯤ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔꯨꯡꯕ ꯍꯥꯏꯕ ꯂꯣꯏꯁꯪ ꯑꯃꯁꯨ ꯊꯝꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯤꯟꯁꯤꯡꯒꯤ ꯊꯕꯛ ꯃꯊꯛꯇ ꯋꯥꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯂꯩꯕ ꯋꯥꯄꯟ ꯈꯨꯗꯤꯡꯃꯛꯄꯨ
ꯌꯦꯡꯁꯤꯟꯍꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯄꯥꯊꯣꯛꯆꯕ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯇꯨꯡꯗ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ, ꯑꯩꯈꯣꯏꯒꯤ ꯄꯔꯤꯡꯗ ꯀꯔꯤꯗ ꯃꯩꯇꯩꯒꯤ ꯋꯥꯒꯤ ꯌꯥꯝ ꯀꯨꯞꯁꯤꯟꯕ ꯑꯩꯈꯣꯏ ꯆꯠꯅꯔꯛꯄꯤ ꯋꯥꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯑꯩ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫